Leingak Sembada Yaoriba Kuki MLA Masa Masana Tekchak Pujagadabani Haina Kuki Liberation Army led Kolun Tator Patserol Amana Fongdorakli Leingak Sembada Yaudunabagi Matang the Love Kibuarek Pimayokta Leingak Sembada Yaoriba Kuki Jogi MLA Singnatung the Torakpa Apapat Punamaki Tekchak Masana Pujagadabani Haina Kuki Liberation Army led Kolun Kla-L Tator Patserol Amana Fongdorakli Zerol Asina Hai Matam Sang na Kuki Jo Fur Kimio Sing Mirai Duna Lakpagi Mayokta Leingak Sembada Yauduna Bahina Lokibuari Badu Kedong the Sumantik Nabayaroi Leingak Sembada Yaunova Pirip Yaoriba Kuki Jo MLA Singna Purup Asigi Miam Bunam Tak Tobaga Lunana Miam Gimayokta Levani Haina Lawi Apun Bagi Warep Asi Tosadana Lokalapa Torang Asigi Mayokta Kla-L na Matauta Batabak Toram Sing Paikat Lagani Miam na Lokibu Warep Pi Onatay na Bamongda Leingak Sembada Yaoriba Kuki Jo MLA Singna Tungda Torakpa Apapat Punamaki Tekchak Pujagadabani Masagi Kudong Saba Kara Pangna Bagidamak Miam Gi Apun Warep Tausadaba Amasung Miam Punna Lomina Kibawarek Onatay na Bamongda Tabak Torikli Basi Atsumba Kongtang Nate Kuki Human Rights Council Amadi Kuki Jo Council na Leingak Sembagi Thong Janing da Fongdorakli Mamang Chahi ki February 10 ki Thamla Kiba PR Lothokre Sinzamai SC ki MLA Waikem Chief Minister Oina Wasak Lokre Haukiba Chahi Lising Ani Kungamanga ki February 8 NBRN na Chief Minister ki Famdagi resign Taukraba Matung Tha Aduki Tarag Humdoida Manipur PR Thamla Kibadunga Sidagi Lothokle Haina Ministry of Home Affairs ki Secretary Govind Mohan na Gazette notification ama thokre Loina na Sinjamai Kendra ki MLA Waikem na Anoba Chief Minister Oina ngasi Lok Bhavan da Manipur ki Governor Ajay Kumar Bhalana Wasak Lokre ngasi wasak Lokhiba duda NPF ki MLA Losidiko amasung BJP ki MLA Nemchak Gibgen Anina Deputy CM MLA Govindas Konthaujam amasung NPP ki MLA KS Loken Anina Cabinet Minister Oina wasak Lokhi State asida hujik leiriba Kuki amasung Maitai anigi ungkhatnaba asina maram oiraga Nemchak Gibgen di virtual oina Delhi Manipur Bhavandagi wasak Lokhi virtual oina Minister wasak Lobo asi Manipur ki history da Nemchak Gibgen na ahanbani Banbay Abadi ngarang BJP ki National Headquarters ta BJP ki General Secretary su Yaoriba Central Observer Tarun Chuk yauna pangthokhiba BJP Legislature singi mifam amana Waikem Chanbu leader oina khalle haina lokthokraba matung amadi mifam adu loibaga NDA gi mifam pangthoktuna namna semgadurba sarkar asigi leader oina khankraba matung ngasi charter flight ta MLA Kemchan Central Observer Tarun Chuk BJP ki North East in charge Dr. Sambit Patra BJP ki President Sarda former CM N Biren MLA Govindas Konthaujam MLA Ngorsang Rosanate MLA LM Kokte MLA Awangbung Nimwe amasung MLA M Ramesor ayuk pung 13 kra henbada Imphal da thunglaki MLA Waikem Chana airport ta thunglaba matung mahaki kendra gi miam amadi BJP ki karmi singna harau taramna oki Madugi matung MLA Waikem Chana luchingduna lobabanda direct oina changduna anoba sarkar semna claim tawkhibani Loinana sarkar semna claim tawkhiba adugi matung ina asinumidang pung taruk taba matamda Waikem Chan Chief Minister oina wasak lokhibani wasak lobugi tharum adu loibaga Chief Minister Bangloda Assembly gi budget mifam ga mari lainana cabinet mifam amma pangthokadori mifam adu loibaga lok bhavanda dinner sagani hairi February 3 tagi phamlaba yana leiriba assembly mifamda census ki matam leithokna borep lobiu haina ZFD na fongdorakli February 3 tagi pangthoklaba yana leiriba Manipur Legislative Assembly gi ningtham mifamda census pangtokpagi matam leithokna ba MLA singna amatta oina warep lobiu miyamna sumasigi matangda taksinminasi haina campaign for just and fair delimitation na appeal tawraduna karigumba leingak na warep lodaba tarabadi tungi mirol kalnaba February gi aroiba cheoldagi achoba iho ama horgani haina section waron kre India Leingak na chatliba chahi asigi April thadagi census tawnabagi thabak paikhatgadoriba asi param chumna pangthoknabagi matangda campaign for just and fair delimitation na mafam kiyada paring naina chatharikliba khana nainaba mifamgi saruk ama oina ZFD amasung Sandhya Leima Women's Association kokchai na sinduna ngasi kokchai community hall da pangthokhiba mifamga mari lainana ZFD gi convener Jitendra Ningombana wafam asi phongdokhibani Mahakna makata na haikibada mikoktiba haibasi tawdraba yadraba amani masi leibak asida leiriba mi masing khangdoknaba thorangni handak tawgadoriba asina nipalak suba census oigadoribani khudam oinama handak pangthokadoriba mikoktiba asida niyom chimna mikoktiannaba ikoi pumnamakna amatta oina honaduna aikoi pumnamakna amatta oina honaduna lamdam asidagi illegal immigrants sing khandoknabagi tanja adul hoba mathau tai
Karigumba lamdam asitagi illegal immigrants sing asi matam chana khandok hodaba tarbadi nongma kangdana mapal lamdagi naronda changsilakliba mitop miancha sing asina lamdam asida kunda laita dun lesin khibada natana lamdam asigi yellow furuk singda lan hoduna lamdam asi tangdu laita daba lamdam ama oirakli mamangda pangthokhiba mikok thiba aduda niyom kaina mikok thikibana jingi mafam oiriba subdivision mapanda abnormal oiba mongda missing ka hena hengalakibani aduga tampaktana missing ka hena hanthaki Naga area da masing hengatpana mi yaudaba cheda ibana hengatli aduga Kuki area dana atoppa missing kya lairamduna ka hena missing hengatli Myanmar da irang thokpana military junta na ot naibadagi leifam leitaduna Manipur da sensiluktuno khundaba horkhibani hairaduna ngammi matagum India lengak na mitop khandokdana census pangthokpa tarabadi lamdam asigi miyamga loinana achoba iho amma hongnaba sem saba loire haiki WhatsApp pu customer singi private information huranbagi maran sikre Supreme Court na Global Tech Giant Meta Platform Industry amasung WhatsApp pukup na yengsinduna high crime adudi makoy na data sharing gimingda miyamgi right to privacy sanaba mathaw tadi court na makoy bu kaithel da monopoly sem na bhonaba amasung customer singi private information huranbagi maran su sikre Chief Justice Surya Khan Justice Jaymalia Bakshi amasung Justice Bipul M Pancholi bench na high madudi Silent customers sing na makoy gi data share tawagi mahikari oigani haibadu khangdabagi khudong chaba lawuni makoy na laibak asigi miyoi amatagi hak sohonbada ayaba piroi haina court na section watham ki Competition Commission of India CCI na makoy gi private policy gi matangda lupa crore chani ga 3.14 gi fine tharakhibagi mayokta meta na appeal torkpada court na wafam asi phongdokhibani case asiga mari lainana CCI na haiki madudi Case asiga mari lainana CJI na haiki WhatsApp na option piri haibasi matik chade maramdi kaithel da makhoi khakta leibana maram oiraga customer singda atoppa option leite natraga WhatsApp policy law natraga na lupu haibasi option nate Supreme Court na lakata be February 8 da makhoi gi matangda interim order mampina bathorang tauri Masina maram oiraga Ministry of Electronic and Information Technology busu case asida party oinaba court na pautak piki makoina affidavit amada karigumba data ama phawa share taro haina maram chana hektragadi akoina nakhoi gi appeal asi dismiss toguni haiki